ngasi phongkiba tongan manipuri se phongsingdiki maroibi ipausing myamna thamjagi ahanbada naharulgi thaudang poksidigi lokhusaraga laikhidraba beneficiary amana PMAY urban housing scheme gi sakthung lawzaroi haina sahi toramle haukiba english singani ga taraga mapan gi july 13 da masagi anaba mana maramoiraga laikhidraba hana sarkar gi veterinary and animal husbandry department da field accountant AFA oiramba beneficiary amana ministry of housing and urban Affairs की मखारा पैखटपा PMAY urban की सेंथंग नमसागी मयूम साननबा लौथोखिबा लुपा लाख कयागी सेंफमसु लौजररोय हायना बेनिफिशियरी असि लैखिद्रबा मतुंग था अहुमलोम सोनथरगा मसाना PMAY urban housing scheme की चाकथुंग सि लौजररोय हायना RTI अमदी एंटी करप्शन सेल सोय तौदुना से थरमले laikhidraba matung masana swai tawduna mohot department gi makhada masana mayum makai sanaba PMAY urban gi senthang kaithoklamlaba matung thigatnarakpadigi RTI amadi anti corruption cell senthang asi lawzararoi haina laikhidraba matung swai tawduna thagalamba beneficiary sigi maming lokrakpam Hitler allies naba sai humdra apokpa thambal game kawi ma wangkai pukramam lairakta leiba IMC की वार्ड मेंबर 20 कॉर्पोरेटर लौक्रापम ओंबी टोंबी की मपुरोइबनी थाउदोसी की मतांगना पॉक्सीसना फंगबा पावमा की मतुंगिना मिनिस्ट्री ऑफ अर्बन हाउसिंग एंड अर्बन अफेयर्स न लेबासी की ओइना लाइरबगी पनखै मखाद लेजरीब मियोय कयाबु PMAY अर्बन हाउसिंग फॉर ऑल की सेंथंग मखाद मयु मकै साबिनबा थौरांग अमा पैखटकी थौरांग असि की मखाद मणिपुर सुमहु डिपार्टमेंट की मखादा IMC na beneficiary kaya gi mayu makai sabinaba thaurang sing pakhatki English ngani ga taraga mathoi gi SECC data ra yumpham oiraga tasengna lairabaga pankhai makhada lairiba haibadi economically weaker section da lairiba miyoi singa adar miyoi digi imung munung gi adar sing madi sahida lupa lakh ahum yaudun income lakpa miyoi sing dabu PMAY urban housing for all gi kana basi phangangadabani adu IMC gi ward number 20 gi corporator lokrakpam ongbi tombina magi ward leiba sahida masagi income lupa lakh ahum gi mathakta phangba masagi mayu makai ningthina leijariba miyoi kaya busu PMAY urban housing for all gi khudong chaba pina ba hapsalamle loinana matamdu da veterinary and animal husbandry gi department da AFA oiramba lokrakpam Hitlerna scheme asigi final list ki serial number 10228 hapsinki Magatana Hosik Zenims Porompata staff nurse on a tabak toribi magi mayum pan krabi masanapi wangkai hizam directi gilokrapam Sanjara Nibuna serial number 10230 dapki Hausi IMC da contract basis da driver odiba corporator Tombigi masanupa wangkai pukramam directi lokrapam amuba saini fugunito apopale kidraba Hitler buna serial number 10227 dapki aduga corporator tombigi masanupa lokrakum amubagi loinabi rita saini fuganito apokpo wai bijoy wangkai pukramam lerak haina IMC na PMAY urban housing for all scheme gi aroi na thokiba beneficiary list ki serial number 10229 da hapsinduna scheme asigi senthang sing kaitoki IMC की वार्ड नंबर 20 की कॉर्पोरेटर लोकरापम तोंबी देवीना PMAY urban housing for all scheme की बेनिफिशियरी खनबदा इंग्लिश सिंगनी ग तरागा मथुगी SECC data da yumpham oiraga taseng economically weaker section da leitaba sarkar gi thabak tawba miyoi kaya amadi masagi mayu makai ningthi na leijariba miyoi singma sum corporator gi imung manungda kana basi pina bo honare haibigi miyoi kya mari lenaba mahod IMC yauna mari lenaba singda RTI thaki loinana anti corruption cell su wakatuna mara lairabadi thabak lokhotnaba haijaki RTI tharuba madi anti corruption cell wakalubagi pakhum aran semjin sajin boina piraki Impal Municipal Corporation gi Assistant Municipal Commissioner PMAY yuna pirakpa report yumpham oiraga Pirakiba RTI amadi anti corruption cell gi pakhum asisu manadre hena ngaklibidi miyoi khrana aran mongda kaithokiba PMAY urban housing for all gi thabaksi sumna tawi haiba unaba hotnabada IMC gi ward number 20 gi corporator tombi gi haukiba english ngani taraga mapan gi January 13 da laikhidraba mapuroiba lokrakpam Hitler allies naba sai humdrana ahingba miyoi amagumna haukiba sai english ngani ga taraga mapan October taraga marita laikhidraba Hitlerna soi tawduna
Towum soiber het me concern haina sirol ama pirambasini haiden su pausna makatana fongdorakli atopa pawmadana marksheet amadi transfer certificate lawbu satluba parents school founder furakre thobol moising iroi pat leiba new models higher secondary school da handak HSLC examination thakiba mahiro nupi masama gi marksheet amasum transfer certificate lawnabagi damak satluba mahiro edugi masi amasum mabungwi school edugi found MD Babu Khan tamthina furakpari hospital lekana kre hari school founder na furakpari soklaba singa dudi kaibung makha lekai gi mahiro nupi masa dugi mase kubra amasum mabung MD Yusuf kawi mase kubra sina leibakta mitpana dakpham naina sokki amadi mabung Yusufna masina soktuna mayati ki hari makhoi anibak district hospital thobal pukhatuna lekana ki hari ngasi kaibung makha lekai da pangtupa pawgi mipam amada furakpadigi soklabi kubra na hakibada nupi masa asi lilong de lebi school amada tamlagi haiduna mairoi masa mani guardian sina hanjina satuna marks amadi certificate launa ba haibada school founder amadi staff sina piroi haiduna laki ngarang August kunga manga gi ayukpung mapan makhairam tabada satuna marks amadi certificate piu hairubada staff sing yauna tana duna sathina phubirakhi sasan phubudona miyoi bida chatlibali satasi karamba sakti no haina sanglakli school asina mama mapa leitabasingi yengbigani haiduna lupa lising manga launa bado school asina mahiroi nupi masa sigoina lupa lising ahum ga sangwa thiduna tha ahum thamlakhi tha ani amana school dagi yum dagi sak thilaga thamlakhi puna tha manga sigi lupa lising therapy yu haibadagi paisa si puraga satlaga angang asi lilong da leiba maramna school asida makhatana mai tambada khudong sadre haiduna school asida oja singa phaminaduna se sangsing pithok pinaba haijarubada angang sina school asida makhatana mai tamgani haina sign torambale maramuduna marks sheet amadi certificate sing amada piroi na khoina tawningba tawro haina school asigi founder na hairaki hairi mairoi sigi damak yengbi na yamna kan haijaki adubu hana yengbi kiba paisa sing amata watna thiramo hairaki adumapu yengbi na yamna kan haijabada yabidabadigi mahairoi loop singda haijaragani hairamlagi school dagi adumak tholaklaga yumda hananaba gari start tawringeda school founder babu tholaklaga yusufu gari dagi singtharaga purakibani wagi wa phajana haina si khut yobigeno haiduna oza adubu inthoktuna khamdokjarubada makus purakpadigi maida dakpam naina sokhibani hairi mana makhatana hai school asida mi phubam oirakpa sina angang yanghai ge taruklom sure purakliba Houses school asida marks amadi certificate pithokna lairibasi mahiroi masing hainingai leitana yamle marks amasum certificate pithoktabadigi lairik tamba toktuna leiba mahiroi si yauri tungi yumbi oirakadoriba angang singa sibu asumba lambida lamjing binabagi damak mari lainabasingna school asigi mathakta action lokhatpiu haiki pamising unabada saruk yakiba Manipur Youth and Students Unions NYSU gi Vice President Guru Mayup Nel Sarmana haikibada Hiramasi matangda NYSU da wakat ama lakpadagi mafam asida laktuna spot verification tawbada new model higher secondary school asida yamna nuwaitaba marks amasum certificate piu yadabagi thawdo si thoktuna lemki masiguma thawdo si Manipur gi tungan mafam singda si thokpa leikre masi school asina mairoi singbu business ki mawngda kansinduna leiba maramna thorakpani school ama oibagi mairoi sing adubu sembige afaba mairoi puthoke haibagi wakalon adu natabida makhoigi school tamdragadi mari lenabase sang amata piroi herakpa asi yamna toina thengnaduna lakpa thawdungni hairaduna moijing iroi pat liba new model higher secondary school sida thokliba thawdo sigidama MYSU na sapsa thapuk lokhalagani parents singna salaga wari sanaruba matamda school founder na nupida phawu khu tharakpasi MYSU na yamna kan yaningde maramuduna mari lainabasingna su school asigi mathakta action lokhatpiu haiken su pawsna makhatana phungdorakli atopa pawmana Christmas ta nupi masa ama rape tawkre haiduna paw sandorakpa miyoi jail yokre haukibe English ngani kungi December kunga mari gi numidang pung nipan bakhai du wagi Christmas ki kumai ga mari lainana urkhul district ki maphamamada nupi masa ma bo sexual assault rape sata kre haibigi paw na hona equis asigi mamana besingna sandoklama district asigi nungau village tagi khorchungam singlai sai kungni thu apokpa Kelvin
Singlay special judge Prokso Urkulna judicial custody remand piduna ngasi jail la yokre thaudo asigi matangna victim gi mungungi Miyoi district asigi women police station na complaint ama handakta lankhalaki complaint adun hairibadi haukiba English nganiga kungi December kungi marigi numidang pung nipan makhai adu waida thotsuingam Singlay na piklibi nipi masa sipu rap sa takibani accused asina victim asida mamang rape tawkibagi paw singa tha sigi taraga maridi accused asigi mamana besinda paw oina amu sandora khiyari police na accused asina howna na phaduna wangpong sa taki police ki wangpong aduga mari leinana special judge Prokso Urkulda accused asibu police custody remand nirakpade accused ki council na accused asi juvenile ni haina claim taraki kona nakal animaki submission sing taraba matung accused sing asi tha sigi kunga marida ngasi phawbagi police custody remand pikibani police na accused asibu judicial custody remand ki damang asi special judge Prokso Urkulda puthoraki police ki remand aduga mari leinana accused ki council na accused asibu BLPB naba player niraki additional PP na lankhalakpa submission amadi accused ki council na lankhalakpa remand objection file sing court na taraba matung accused asigi bail objection file si court na taraba matung case asigi makha tabi hearing da amu khanana ba matam lepre loinana court na thotsuingam Singlay bu judicial custody remand piri hana laukthokpadagi accused asi ngasi jail yaukhibani hairi hana pawsna makha tana phungdorakli maka satharakpoina sanaleba koksi dige top mamarureba pawkrang mo memna thamjagi kokomi amade UNC gi thapu businga anirak subu oina chief minister gu unakre NRC satna hananaba house ki warep center tharagane hena thajaba pirakre coordinating committee on Manipur integrity kokomi amasum United Naga Council UNC apun mamit kangbu amaga ngasi chief minister nongthongmam beren unaduna wari sanakre ayuk pung taramathuram tabadi horaga pung amarom sumna satakibu wari sanabadu Manipur National Register of Citizenship NRC satna hananaba masum State Population Commission link na bigi matana kumna khananai nakhi state asida athuba matamna State Population Commission link lagani loinana NRC satna hananaba house na laukhiba warep numit nini humni sigi manungna center tharagani hena chief minister nongthongbam bere na thajaba pirakle haina wari sanabadu saruk yakhiba kokomi gi convener longjam ratana phungdorakli Auxi asiga wari sanabada ratana makhatana hai State Population Commission lingbinaba madi NRC satna hananaba hawkiba June marida Manipur gi chief minister amasum governor da UNC madi amuko na puna khuyek piduna memorandum ama pisinki masigi matung June 10 da India gi prime minister amasum home minister da su memorandum adu pisinki loinana handakta pangthokiba assembly session adugi aroiba numita state asida Population Commission lingnaba masum NRC satna hananaba hawks na warep dokhi Waribasiki makha tarakpo oina lengang state asida Population Commission lingnaba technical amati logyo thabak thoramsing yamna khumang saukshina pakhale athuba matamna commission na silling ngamlagani haina chief minister na phongdorakhi loinana NRC asidi union list leiba maramna center na pakhat piraknaba assembly da lebna khibu warepadu lakliba numinini humni sigi asida tharagani haina su chief minister na makha tana phongdokhi haidi wari sanabadu kokomi gi mihut sing oina Harikon gi president Oriba Kokomi gi convener Longjam Ratan Harikon gi secretary Surjit Kumar UCM gi president Jaisandra Konthaujam vice president YK Dhiren secretary Deva IPSA gi vice president Khuraijam Athoba CCSK gi president Jitendra Ningongbam secretary Jayanta Lepul gi president Thoksam Somarendro Saryaki loinana UNC gi mute singona president Khawzon executive member Stephens amasum executive member Arbison Zemix Saryaki haina paus na phongdorakli atopa pawmana gaidalio Nagaland gini hairakpa chief minister na miyeng sanghaningi kama handak Assam na awang nungpo ki freedom fighter nipan gi mitam Assam lengana sengbotuna maikum hangdoki bada Manipur gi nungkaw da pokhibi rani gaidaliu Nagaland gi freedom fighter oina saktak pathengnariba si yamna lebak thibani masida Manipur gi chief minister na miyeng sangbiduna semdo hanbiu haina Kabui Mothers Association gi secretary Ranjita Golmai na phongdorakli Kakhulong da leiba Zeriangrong union gi office ta pawmi khara ga khanana unabada Ranjita na makhatana hai India na ningtama phanglakpa sei 105 subi ki thorong mari lenin Assam awang nungpo ki freedom fighter nipan gi mitam hangdokpada rani gaideliubu Nagaland gi freedom fighter oina saktarakpa sida yamna pienaba madi nuaitaba phawi
awang nongpok state maktada aikhoi amana amabu asumna khangnadrabadi mainland India na yamni hena lana laukhigani hain pausna phungdokhi atopa paw amadana lainga ki quarter satruko yangkai henbagi akupa marol pikhalaktri Manipur lenga ki employee sing na pikhiba quarter sing akupa warol sing pikhalangna ba khan khrabas haujuk pawda quarter satruko yangkai henbagi akupa marol pikhalaktana leidi employee sing na numit mangani gi manungna khangalaktrabadi makhoi quarter sing dagi takthoklagani hari Manipur lenga ki commissioners works kam state officer T Ranjana khuyek piduna thokiba notification manhai Department asina satliba sai sigi June 3 thokiba notification amada Manipur lenga ki makhada leiba lenga ki quarter sing residential quarter sing PWD gi guest house sing lenga ki accommodation sing mada leiriba employee sing na makoina quarter da leirakpa gi akupa ma role sing adu apiba format amada minsilaga commissioner works kam state officer da pikhalakna ba khangki hairiba akupa warol adu notification thokpa numitigi parga numit kun phawgi manungda pikhalakna ba khangki ba lekhrabani notice adu da makhatana palibu wafamdi quarter sing da leiriba miyoi sing apiba matam sigi manungda akupa warol sing adu khangalakta tarabadi mangjaunana paw pidana makoina piriba quarter gi allotment order adu kakthakani loina notification asima quarter da leiriba khutingmakna sokos notice oina lawgadabani haiba mayek singna palibani lenga na notification thoktuna mari leinabasing da akupa warol khangalakna ba haikraba phawbada quarter da leiriba miyoi sing haujuk phawba akupa warol sing thagalakpa leitri asigumba thawong si state lenga na haksina lawbaga loinana lenga ki employee singna lenga na sinnaba thawda adu thawsadabani haina lawi maramasna ngasi thokliba notification asidagi parga numit mangani phawgi manungna apiba format ama koina quarter da leibigi akupa marol adu pisilangna aroiba khudong saba pibini hariba matam asigi manungda mari leinaba sing akupa warol sing commissioner works kam state officer pisilakta tarabadi makoida piriba quarter adugi allotment order kakhatpaga loinana makatana khanganba tawduna quarter dagi tanthokani haina supalli haina pausna makatana phongdorakli amaromdana yu thingba ngamloidabana legalize tawbana hena faragani tombi Manipur yu si sai kya gi mamang dagi leiraklabani masilamda masida thingba ngamloidaba posa ama oirabana legalize tawraga thakpada hakchang sokloidaba mongda puthokanba matam oire masina lamdam masida yu nami shibi sang hanthan ngangmani haina Manipur Democratic Alliance ki conveners oiriba Sibasana Manipur State Unit ki President M Tombina phongdokre Impal Hotel ngasi pangthokiba Manipur Democratic Alliance ki akhanaba mi phamda M Tombin hai yu legalize toba matam oire Impal Mayol yu numidang athingba phawba phongna yu yonba miyamna unari thingba ngamdabagi phibamda leiri lamdam asida yumda yu pangthongna thongjinbagi phibam amada lakpasina masisu thakpada miyam khudong thininga oiri lamdam asida ipan thare yu mi shibigi mathau mangam pangthokle yu amasum nungaibagi si yu awabagi si yu asi yawdaba yadabagi phibam ama lakli yu si lamdam asida sai kya lisang sina thaknaraga lakli yu ase thingwa ngamloidabana masi legalize tawraga legana ningthina yengsilaga thakpada hakchang sokloidaba yu oina puthokan bagi tangai phatab leire amasum lamdam asigi na sing yu dagi kannana bagi damak kanglon semdana khongthang lokhatpa mathau tai han spanki atopa pawmadana kangla semgatna ba center dagi senfam kaitharalagani sanajawa Manipur gi ariba kunung kangla masak thokna hanagi leijaram liba masa ado hanjinana ba semjin sajina bagi damakta center lengak ti asoba senpam athupa matamda kai tharaklagani haina Manipur gi Rajya Sabha gi member Laishem Sana Jawbana phongdorakli ngasi All India Kangla Pakhangba Temples Development Society Kangla Phamthau humfugamari semgalu amadi Indigenous Youth Association of Kanglai Pakna Puna Sindun Impal gi Kangla ra pangthokiba 63 suba Lining ngak sinma numit amadi malem papal singkatpa thoramna saruk yaki Rajya Sabha ki member Laisem Sana Jawan hai numit asi miyamna harau nungaiba khak phongdokpada natana numit asida Maharaj Buddha na miyamda lauthoklambe singtam punsinna ba waphamna singba singadu ningsing minaba matoktai numit asida Maharaj Buddha na singtam sarau murona ba isagi mayek sizinaduna lairik na singba iba yahanba yauna mamangai ningthona athingba piramba thabak kaya ayaba pire haina lauthokhi soidi atopa pawmadana Lisi Priyana Guinness World Record thamkhre masai sai tara khakta ngairibi malemgi saknairibi climate change and environmental activist Lisi Priya kangujamna ngasi anauba Guinness World Record thamangamkhre
Mana malemgi khwaidagi sauba plastic bottle na saba wahi pareng ama mapung phana iduna record asi thamangam khibani hari ising bottle lising taruk sunagi yangkhai ge taruk sizinaduna sutnatagi minute 9.02 da anoba record asi thamkhibani mamang the United Kingdom da leiba St Edwards Philip School na record asi minute nifuga manga da puna ising bottle lising ahunga sahunga kunga manga na wahi pareng ama iduna thamangam khibani record asi thamangam na bo hona bada ma ke musang pi arena khangujam amadi Ryan International Group of Institute ki mairoi sing su mating bangki thauram simangna tamliba Ryan International Schools Noida extension da jury sing sport loinana independence witness kaya ga loinana pangtokhibani thauram sida lisipriya na hai ngasi tauri basi Guinness World Record thamba haiba pandamda adu khata nati Malem gi miyam amadi lusing busingda plastic pollution thogaliba awabigi masak sing amadi malem asibu mochiliba sigi maramda pausel ma piba pambagini iriba wai pareng save your plan and our future kawi masigi wan thokti malem bukallu amadi aikhogi tungi punchi bukallu haibini India na say amada million ton 3.5 ki serang amat pa thui masum hairiba amat pa si Pat turel kom natragana samudra da takhigadauba ngaktani masina climate change tana air pollution amadi malemasibu kaitharana bigi asobu maramama ohali ngasi seasonary bottle singasi hotel restaurant amadi miyam dagi thani sangna climate change amadi plastic pollution gi pausal pinabagi damakta khomlobani aikhoi gi tungi punsi kanba natragana hat pai bisi lusing musing amadi ahal singda leire aikhoi mit pangba matam oire selamba pat turel khudima kangkhre Sanglamba umang womang amadi singsang kya su marukokre Lomi kya na matam sana nong tada bana tragana khudaki ising sao kaya dagi saningai leitabana makok khud amnare hauze khoina satliba aran balambi amadi thangjilliba aran ma khongthang ase chumthoktuna mauksai akoi bigi phibam su ngak senduna thamba matam oi haiki thauramdu da Arjun Awardee Singlensana kangujam su special guest oina saryaki Amaromdana nupagi pumtharaba asiba hakchang ama phangle Imphal East District ki Hangang Police Station konba Merging Hill Range ki Nepali Basti manakta Miyoi amagi pumtharaba asiba hakchang ama leramba ngasi ayuk pung taraga minute nifurum taba matamna thengnakhre hakchang adu fazana pumtakhibana Makoka Masaga Tonganna taba maramoiduna Miyoi du masakhang mangamdre Miyoi du nupani hakchang adu da leiramliba mafam adu da Hangang Police Station ki team ama sangsinduna ngak senduna thamlaga pau pibadagi Imphal East Executive Magistrate jauna Mobile Forensic Unit ki team laktuna kupni yingsinki Miyoi du higo masugi cotton gi hapian ama seli ut masugi t-shirt ama lili amasum steel gi khudangari ama amadi ye thangba khudang steel gi khuji ama sirami amasum asiba hakchang adu masak maming khangtokna bamadi postmortem gi dama Jennings mok thamkhre kariguma kanaguma Miyoi si singnaba leirabadi Hangang Police Station gi OC gi mobile phone number 936208906 asida natragana manak nakwa police station na pau pibiyo haidi amaromdana angang ama isingda taadana sire Bisnupur District ki Khoizuman maning laikai ward number 1 ki khundrakom Rosen gi masanapa Albison sei taragani tu haidibunu pamasa si laikai sida leiba Kenel da tasin khibadagi irangna duna sire mangasi pung ohumlom tapa matamda Kenel da tasin khre haiba khangnarakpadagi khudakta Bisnupur Police Station gi team Fire Brigade ki team amadi laikai miyamna Kenel da kumthaduna nupamasa siga hakchang thibigi thabak sathabada nungthul pung taruk lom tapa matamna phangki Maki hakchang adu hek phanguga Bisnupur Police Station gi teamna district hospital pukhatpra doctor na sire haiba khangalaki imung munungi Miyoi singna thaudo du gi matangda case lokphat piraganu haibadigi police ka yanaba purakpadigi laikhidraba nupa masa dugi hakchang adu imung munungda sinakre hainisu pausna phungdorakli lusilakpo oina hoyalan paudige topa paukrana SDO kamjong gi mandolama suspend tokre Thasigi kungi marida Deputy Secretary Revenue na thokpo order magi matungina kamjong district ki SDO office ta mandol oiba MD Arauzuddin gi mathak disciplinary proceeding lokhalakpaga mari lainana makpo service tagi suspend tawre hari mak matamamada settlements and lands records directorate ki assistant survey and settlements officer ki land assistant oina thabak torambani amasu mak mathakta disciplinary proceeding lokhalakliba si land records sing atamnana semdok simjin tawi habigi matangdani so hari
सस्पेंड तौरगे मनुंग मा हेडक्वार्टर की मंगजौना अयाब याउदना सतुप यारोय हाइनसु ऑर्डर दुना पाली अमरमदना सुरजित कुमार की बेल प्रेयर कोना डिसमिस तौखरे नुपी मचा अमाबु नुंसिनदुना सेनबनी हायरगा मसागी इकाय खनबा मंगन की हाबिगी मतांगना वाथो ओइरकलिबा थौदोक मरी लैनना पुलिसना लखटपा केस की बेल पीबीना हाइजरखिबा सेना इंस्टीट्यूट ऑफ मेडिकल साइंस की फाउंडर ने है युमनाम सुरजित कुमार से निफुगुनितो अपको वाई शरचंद्र मंगांग खुराई कोनसम लैकाई बेल प्लेयर सेशन जज इम्फाल वेस्ट की कोना ngasi पीखिबा ऑर्डर अमना डिसमिस तौखरे महाकना एनडिस्पेटरी बेल पीबीनबा हाइजरखिबगी मतुंगिना मैटर असिमा ngasi लौखलगा खनखि कोना मैटर असि खनरकपदा प्रोसिक्यूशन की मैकेडगी पब्लिक प्रोसिक्यूटर ना ए नीलचंद्रना बेल एप्लीकेशन असी सब मानब मरम असिगिदम क्रिमिनल मिसलिनियस एबी केस नंबर 222 ऑफ 2022 फाइल तौरखरबनी अदुब इन्वेस्टिगेटिंग एजेंसी ओरिबा पुलिस की मैकेडगी बेल एप्लीकेशन असिगा मरी लैनबा रिपोर्ट पिरकपदिगी थासगी कुनगा मरीदा विथड्रॉ तौखरबनी अदुग अमुहना बेल प्लेयर तौरकपगी मरमसु पलक्तबनीना मियोइसिना अनिरकसुबु ओइना बेल पीबीनबा हाइजरकिबा वाफम असि कोना खनफम थोक्ति अमसु रिजेक्ट तफम तुए हाइदि लोइनना मा के अनिसुबो बेल एप्लीकेशन असी फाइल तौरखरबसु थासगी कुनगा हुमदोइद खुयेक पीबने अमसुम वेरिफिकेशन की थबकसु थासगी कुनगा हुमदोइद तौबने हाकि कोना नकलनिगी मैकेद लेपा काउंसिल्स की सबमिशन सिंग तारबा मतुंगदा युमनाम सुरजित कुमार के अनिसुबो बेल प्लेयर अदु डिसमिस तौरे हाइनस पाउसना फोंदोकी दुगा हुस्कुइनदि म्याम पाउस मतांग सलु सिंजरगे एंड थैंक यू।